ngarang asi akhoi Jiribam district asigi Barak Circle hojina akhoi Borobekra sub division ana khangnariba akhoi sub division Borobekra sub ba ki khulai bai basingna akhoi kanusingda akhoi relief ta laiba Borobekra police station da relief laiba relief camp singda loinana manakta laiba akhoi maitai gi yum singda landarak padagi khang udana mafam aduda akhoi maitai gi oiba khoi chinau sing ani khak mafam aduda makhoi tamthina hatopiki hariba thodok aduga mari lenena miyoi taruk amasu angang yauna akhoi nupi ahan ama nupi maunaha ani aduga angang pikliba angang yauna miyoi taruk makhoi na phaduna akhoi pukibagi thodok asiga mari lenena hariba pharaga pukriba miyoi taruk asi athuba matamda haibadi pung kun mari gi manungda mahaki mu manungsingda mari lenaba authority na Manipur lengangna makhoi gi mu manung singda khusin nagadabani natragadi hariba asiga mari lenena Jiribam da leriba apunbagi apunba CSO singi apunba oriba Jiri United Committee na akanba makhal makha kayagi khongjang changchil naba khoi sem saba lore lorena Barak Circle da khoi hana dagi chu khoi mari lenaba department singda lorena khoi Jiribam gi administration jauna mari lenaba khoi home department jauna khoi Barak Circle si ahenba state force amadi central force sing thambiraga ngakpi senbinaba khoi hana dagi tangnaraga lakbani hojiksu mafam asida state force amadi central force matik chana laitabna hari bangarangi laibuk thiba thodok sisu thokani maram aduna athuba matamda Barak Circle da ahenba force loinana state force loinana khoi central force sing thajan bidragadi khoi masigisu khoi chapchaba khoi Jiri United Committee na Manipur lengakta khoi memorandum amasu ichanaba sem saba lore lorena mamangda khona hajagiba pointing makha bastigi khoi outpost lorena Jiri Muki outpost mafam asidasu khoi athuba matamda Manipur lengangna home department na mafam asidasu hariba mafam sing asidasu state force thambigadabani natragadi khoi hariba hiram asiga mari lenena khoi tongan ba masigisu khoi khongjang kaya tungjenaba sem saba lore loinana hojik ngarangi laibak thiba thodokta leikhidraba khoi imung manung singda government na khoi tawfam thokpa khoi mathau sing haitare khoi leikhidraba sing adugi khanbiduna athuba matamda makhoi imung manung gi damakta government na athuba matamda miyeng changbiu natragadi khoi hariba dead bodies sing adusu lawjaroi haiba wafamsi khoi lengak ki maigida thamjari